now iche chalima pabungsing marupsing majasing mayam pumnamakpu kanbiba mapu Jisu Kristagi sengthoireba minglenda yaifa mongol pizabaga loinana ikai khumnajari mayam sigi numidang wairam masida ngayaktang live lakshabani Prabhu Jisu Kristagi mafamda changjaduna thagatchanabagi amasung ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯊꯥꯡꯗꯕꯤꯈ꯭ꯔꯕ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯗꯨꯅ ꯄꯣꯊꯥꯅ ꯂꯩꯖꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯟꯕ ꯍꯣꯂꯤ ꯕꯥꯏꯕꯜꯁꯤꯗ ꯄꯥꯖꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯈꯤ ꯃꯍꯥꯛꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯃꯌꯥꯝ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯡꯗꯣꯛꯆꯔꯤꯕꯁꯤ ꯑꯩ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯐꯝꯖꯔꯝꯕꯅꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯤꯗ ꯖꯤꯁꯨꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ ꯍꯥꯏꯅ ꯌꯥꯎꯔꯤꯀꯣ ꯃꯌꯥꯝ ꯃꯍꯥꯛꯅ ꯍꯤꯗ ꯂꯦꯡꯈꯠꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯝꯁꯨ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯍꯤꯗ ꯂꯦꯡꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯍꯧꯔꯛꯇꯨꯅ ꯏꯊꯛꯁꯤꯡꯅ ꯍꯤ ꯑꯗꯨ ꯀꯨꯞꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ ꯍꯦ ꯊꯥꯖꯕ ꯋꯥꯠꯄ ꯁꯥ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯥꯠ ꯑꯗꯨ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯃꯗꯨ ꯌꯥꯝꯅ ꯇꯞꯊꯈꯤ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯉꯛ ꯉꯛꯂꯗꯨꯅ ꯍꯥꯏ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯥꯠ ꯐꯥꯎꯕꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯍꯥꯂꯦꯂꯨꯌꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯈꯥꯗ ꯑꯗꯨꯝ ꯄꯥꯊꯖꯔꯛꯀꯦ ꯚꯨꯠ ꯆꯪꯕ ꯃꯤ ꯑꯅꯤ ꯐꯍꯟꯕ ꯚꯨꯠ ꯆꯪꯕ ꯃꯤ ꯃꯌꯥꯝ ꯐꯠꯇꯕ ꯊꯋꯥꯏꯅ ꯂꯣꯏꯅꯔꯕ ꯉꯥꯎꯍꯜꯂꯕ ꯃꯤ ꯑꯅꯤ ꯐꯍꯟꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯒꯗꯔꯥꯒꯤ ꯃꯤꯁꯤꯡꯒꯤ ꯂꯝꯗ ꯂꯥꯛꯄꯗ ꯃꯣꯡꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯚꯨꯠ ꯆꯪꯕ ꯅꯤꯄꯥ ꯑꯅꯤꯅ ꯃꯍꯥꯛꯀ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯔꯝꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯅꯍꯥꯛꯀ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯑꯣꯛ ꯁꯪꯒꯨ ꯑꯃ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯂꯕꯗꯤ ꯑꯣꯛ ꯁꯪꯒꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯕꯤꯌꯨ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ ꯆꯠꯂꯨ ꯃꯗꯨꯗ ꯚꯨꯠꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯗꯨꯅ ꯑꯣꯛ ꯁꯪꯒꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯣꯛ ꯁꯪꯒꯨ ꯑꯄꯨꯝꯕ ꯑꯉꯝꯕ ꯑꯗꯨꯗ ꯀꯉꯥꯎꯅꯗꯨꯅ ꯄꯥꯠꯇ ꯆꯦꯟꯊꯔꯛꯂꯒ ꯏꯁꯤꯡꯗ ꯁꯤꯈꯤ ꯃꯗꯨꯗ ꯑꯣꯛ ꯁꯦꯜꯂꯝꯕꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯍꯔꯗ ꯆꯠꯈꯤꯗꯨꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯂꯨꯔꯦ ꯚꯨꯠ ꯆꯪꯂꯝꯕꯁꯤꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯇꯝꯈꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯁꯍꯔ ꯑꯗꯨꯗ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯖꯤꯁꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯃꯍꯥꯛꯄꯨ ꯂꯦꯡꯊꯣꯛꯈꯤꯅꯕ ꯍꯥꯏꯈꯤ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯚꯨꯠ ꯆꯪꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯅꯍꯥꯛꯀ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯤꯕꯨ ꯅꯥꯍꯜꯂꯤꯕ ꯋꯥꯍꯜꯂꯤꯕ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯠꯀꯗꯧꯔꯤ ꯍꯥꯏꯕꯁꯤꯅꯤ ꯀꯗꯥꯏꯗ ꯍꯦꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯐꯠꯇꯕ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯨꯠꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ
ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨꯅꯁꯨ ꯀꯔꯤ ꯍꯥꯏ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄꯤꯕꯅꯤ ꯃꯅꯥꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯈꯥꯗ ꯄꯥꯊꯖꯔꯛꯀꯦ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯑꯃ ꯐꯍꯟꯕ ꯅꯥꯀꯜ ꯅꯥꯝꯃ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯗꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕ ꯀꯅꯥꯒꯨꯝꯕꯁꯤꯡ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯃꯈꯣꯏꯗꯁꯨ ꯇꯥꯍꯟꯕꯤꯌꯨ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯀꯟꯕꯤꯕꯒꯤ ꯃꯄꯨꯒꯤ ꯋꯥꯍꯩꯅꯤ ꯇꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯨ ꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯒ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯊꯥꯖꯕ ꯃꯇꯝꯗ ꯏꯁꯣꯔꯗꯒꯤ ꯄꯥꯡꯒꯜ ꯐꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠ ꯂꯥꯟꯊꯣꯛꯂꯒ ꯃꯁꯥꯒꯤ ꯁꯍꯔꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯐꯝꯗ ꯍꯤꯞꯂꯤꯕ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯑꯃꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨ ꯎꯕꯗ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯑꯗꯨꯗ ꯍꯥꯏ ꯏꯆꯥꯅꯤꯄꯥ ꯊꯧꯅꯥ ꯐꯧ ꯅꯪꯒꯤ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯔꯕꯅꯤ ꯃꯗꯨꯗ ꯌꯦꯡꯉꯨ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯑꯣꯖꯥ ꯈꯔꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ ꯅꯤꯄꯥ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯃꯊꯛꯇ ꯊꯤꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯈꯪꯂꯗꯨꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯠꯇꯕ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕꯒ ꯍꯧꯒꯠꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯏꯕꯒꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯄꯅꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯃꯐꯝꯗꯗꯤ ꯄꯥꯞ ꯀꯣꯛꯄꯤꯕꯁꯦ ꯃꯤꯅ ꯉꯝꯗꯦ ꯄ꯭ꯔꯣꯐꯦꯠꯅꯁꯨ ꯉꯝꯗꯦ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯅꯁꯨ ꯉꯝꯗꯦ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯈꯛꯇꯅ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗꯗꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏ ꯅꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕꯒ ꯍꯧꯒꯠꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯑꯅꯤꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯂꯥꯏ ꯂꯥꯏꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯨꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯗꯣ ꯅꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕꯒ ꯍꯧꯒꯠꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯏꯕꯒꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯅꯕ ꯃꯇꯤꯛ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯃꯍꯥꯛꯅ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯑꯗꯨꯗ ꯍꯥꯏ ꯍꯧꯒꯠꯂꯨ ꯅꯍꯥꯛꯀꯤ ꯍꯤꯞꯅꯐꯝ ꯂꯧꯈꯠꯇꯨꯅ ꯅꯌꯨꯝꯗ ꯆꯠꯂꯨ ꯃꯗꯨꯗ ꯃꯤ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯁꯤ ꯎꯕꯗ ꯀꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯄꯤꯕꯤꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯝꯃꯤ ꯑꯃꯦꯟ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯐꯝꯗ ꯍꯤꯞꯇꯨꯅ ꯂꯩꯔꯕ ꯄꯦꯔꯥꯂꯥꯏꯁ ꯅꯥꯔꯕ ꯃꯤ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯧꯒꯠꯂꯨ ꯅꯍꯥꯛꯀꯤ ꯍꯤꯞꯅꯐꯝ ꯂꯧꯈꯠꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯍꯤꯞꯅꯐꯝꯗꯣ ꯍꯧꯒꯠꯂꯒ ꯄꯥꯏꯔꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯏꯄꯥꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯇꯥꯕꯤꯔꯤꯕ ꯀꯅꯥꯒꯨꯝꯕꯁꯤꯡ ꯄꯦꯔꯥꯂꯥꯏꯁ ꯅꯥꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯣꯝꯒꯤ ꯍꯤꯞꯄꯤꯕ ꯑꯗꯣꯝꯒꯤ ꯍꯤꯞꯅꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯗꯣꯝ ꯆꯠꯍꯟꯕꯤꯒꯅꯤ ꯆꯠꯍꯟꯕꯤꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯍꯤꯡꯕ ꯏꯄꯥꯒꯤ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯁꯦ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯑꯅꯤꯕꯨ ꯐꯍꯟꯕꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯃꯤꯠ ꯀꯅꯥꯒꯨꯝꯕꯁꯤꯡ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯗꯣꯝ ꯇꯥꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯣꯝ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯗꯣꯝꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯍꯟꯕꯤꯕ ꯉꯝꯃꯤ ꯇꯥꯕꯤꯔꯣ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯗꯦꯕꯤꯠꯀꯤ ꯃꯆꯥ ꯅꯤꯄꯥ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯗ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ ꯑꯩꯅ ꯃꯁꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯄꯥꯊꯣꯛꯆꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯉꯁꯤꯁꯨ ꯂꯣꯏꯅꯕꯤꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯑꯩꯅ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕꯤꯕ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯅ ꯐꯠꯇꯕ ꯁꯩꯇꯥꯟꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯣꯏꯕ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯨꯒꯤ ꯋꯥꯍꯩꯅꯤ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯃꯁꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯥꯖꯕ꯭ꯔꯥ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯖꯔꯛꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯣꯛꯇꯨꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯅꯈꯣꯏꯗ ꯑꯣꯏꯁꯅꯨ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯦ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯃꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯂꯝ ꯑꯗꯨ ꯁꯤꯟ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯟꯗꯣꯛꯈꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ
Yesu Kristana kari hai mi kanadasu hai sandokano hai adubu mayam mamit tangba mina mamit urakpa matamda kayagi matik harauramgani. Praise the Lord. Shiragani haiduna khanlamba ꯆꯠꯄ ꯉꯝꯗ꯭ꯔꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯃꯇꯝꯗ ꯏꯄꯥꯒꯤ ꯑꯊꯣꯏꯕꯗꯣ ꯑꯩꯅ ꯎꯠꯊꯣꯛꯆꯕꯅꯤ ꯃꯌꯥꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯕ ꯃꯔꯝꯗꯤ ꯖꯤꯁꯨꯒꯤ ꯋꯥꯍꯩꯗꯤ ꯑꯁꯤꯅꯤ ꯀꯩꯗꯧꯉꯩꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯗꯦ ꯂꯥꯟ ꯑꯃꯠꯇ ꯁꯣꯛꯅꯔꯝꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯌꯨꯝ ꯁꯥꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯙꯔꯥ ꯁꯟꯗꯣꯛꯅꯕ ꯃꯆꯥ ꯃꯁꯨ ꯄꯣꯛꯅꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯂꯥꯛꯄꯅꯤ. Praise the Lord. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯑꯗꯨꯒ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯐꯍꯟꯕ ꯃꯌꯥꯝ ꯁꯤꯁꯨ ꯄꯥꯊꯣꯛꯆꯔꯒꯦ. ꯃꯔꯣꯟ ꯊꯣꯛꯇꯕ ꯀꯅꯥꯒꯨꯝꯕꯁꯤꯡ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯌꯥꯎꯕꯤꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝ ꯇꯥꯕꯤꯌꯨ. ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯗꯣꯝꯅ ꯈꯪꯕꯗ ꯂꯩꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ. ꯂꯥꯏꯚꯁꯦ ꯂꯣꯏꯔꯒꯁꯨ ꯁꯤꯌꯔ ꯇꯧꯕꯤꯕ ꯌꯥꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ. ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ. ꯃꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯃꯥꯡꯕ ꯑꯃꯠꯇ ꯂꯩꯇꯦ. ꯃꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯊꯣꯛꯈꯤꯒꯅꯤ. ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯊꯣꯛꯈꯤꯒꯅꯤ. ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯚꯨꯠ ꯆꯪꯕ ꯌꯥꯝ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯦ. ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯚꯨꯠ ꯆꯪꯕ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯑꯃ ꯄꯨꯔꯛꯂꯦ. ꯖꯤꯁꯨꯅ ꯚꯨꯠ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯝꯃꯤ. ꯃꯌꯥꯝ ꯀꯅꯥꯅ ꯊꯣꯛꯍꯟꯗꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ. ꯍꯥꯏꯔꯤꯕ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯊꯣꯛꯍꯟꯗꯕꯁꯤꯁꯨ ꯌꯦꯡꯕꯨ, ꯐꯠꯇꯕꯗꯨꯁꯨ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯜꯂꯤꯕꯅꯤ ꯃꯌꯥꯝ. ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯐꯠꯇꯕꯗꯣ ꯑꯣꯜꯔꯦꯗꯤ ꯃꯥꯅ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯚꯨꯠ ꯆꯪꯕ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯑꯃ ꯄꯨꯔꯛꯂꯝꯃꯤ. ꯖꯤꯁꯨꯅ ꯚꯨꯠ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯤꯄꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯝꯃꯤ. ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯉꯛ ꯀꯛꯂꯗꯨꯅ ꯍꯥꯏ, ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯏꯖꯔꯥꯌꯦꯜꯗ ꯈꯛ ꯎꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯐꯥꯔꯤꯁꯤꯁꯤꯡꯅ ꯍꯥꯏꯈꯤ, ꯚꯨꯠꯁꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯚꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯏ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯄꯥꯞꯅ ꯊꯟꯕꯒꯤ ꯃꯔꯝꯅ, ꯄꯥꯞꯇ ꯂꯩꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ. ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯗꯣ ꯈꯪꯗ꯭ꯔꯦ. ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕ ꯂꯥꯛꯑꯒꯁꯨ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕ ꯈꯪꯗꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯚꯨꯠꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯐꯥꯎꯕꯗ ꯐꯥꯔꯤꯁꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯣ? ꯚꯨꯠꯁꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯚꯨꯠꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯏ ꯍꯥꯏ. ꯑꯗꯨꯒ ꯖꯤꯁꯨꯅ ꯁꯍꯔ ꯑꯃꯁꯨꯡ ꯈꯨꯡꯒꯪꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯇꯝꯕꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯅꯥ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯑꯅꯥꯕ ꯈꯨꯗꯤꯡ ꯐꯍꯟꯕꯤꯔꯝꯃꯤ. Praise the Lord. ꯌꯦꯡꯕꯤꯌꯨ, ꯑꯅꯥꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯃꯥ ꯄꯥꯝꯗꯦ ꯃꯌꯥꯝ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯅꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯝꯕꯤꯔꯛꯄ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯂꯩꯁꯦꯝꯕꯤꯌꯨ, ꯃꯄꯨꯒꯤ ꯑꯅꯤꯡꯕꯗ ꯂꯩꯖꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯆꯨꯝꯕ ꯑꯐꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯏꯟꯖꯗꯨꯅ ꯑꯩꯈꯣꯏ ꯁꯔꯒꯗ ꯑꯊꯣꯏꯕ ꯂꯨꯍꯨꯞ ꯐꯪꯗꯨꯅ ꯍꯔꯥꯎꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄꯅꯤ. ꯑꯁꯤꯁꯨ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ. ꯊꯕꯛ ꯁꯨꯒꯗꯕ ꯃꯤ ꯌꯥꯝꯗꯦ. ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌా ꯑꯃ ꯁꯨꯏ ꯀꯣ ꯃꯌꯥꯝ. ꯁꯔꯀꯥꯔꯒꯤ ꯊꯕꯛ, ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯏ. ꯑꯗꯨꯕꯨ ꯑꯁꯤꯗ ꯍꯥꯏꯕꯤꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯨꯛꯀꯤꯗꯃꯛꯇ ꯅꯠꯇꯦ, ꯄꯨꯛ ꯊꯟꯅꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯌꯥꯝ. ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗꯤ ꯂꯩꯁꯦꯝꯕꯤꯌꯨ, ꯃꯄꯨꯒꯤ ꯊꯕꯛ ꯀꯔꯤꯅೋ? ꯂꯩꯁꯦꯝꯕꯤꯌꯨ, ꯃꯄꯨꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤꯅೋ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯇꯥꯛꯏꯕꯅꯦꯕ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯁꯦꯝꯕꯤꯌꯨ, ꯃꯄꯨꯒꯤ ꯀꯟꯕꯤꯕ, ꯃꯄꯨꯒꯤ ꯊꯕꯛ ꯁꯨꯕꯗ ꯑꯩꯈꯣꯏ ꯁꯨꯐꯝ ꯊꯣꯛꯏ. ꯃꯔꯝꯗꯤ ꯍꯣꯜꯂꯤꯕ ꯅꯨꯡꯁꯤꯠ, ꯊꯣꯛꯏꯕ ꯊꯥ, ꯊꯣꯛꯏꯕ ꯅꯨꯃꯤꯠ, ꯇꯥꯏꯕꯪꯄꯥꯟ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯑꯩꯈꯣই ꯈꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ. ꯀꯔꯝꯕ ꯃꯌꯥꯝ? ꯄꯥꯡꯕꯤꯅꯕ ꯂꯩꯇꯕ, ꯀꯟꯕꯤꯅꯕ ꯂꯩꯇꯕ, ꯄꯥꯞꯅ ꯌꯣꯝꯃꯕ, ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯅ ꯅꯥꯍꯜꯂꯕ, ꯋꯥꯍꯜꯂꯕꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ. ꯃꯔꯝꯗꯤ ꯃꯈꯣꯏ ꯌꯥꯎꯁꯦꯟꯕꯤꯕ ꯂꯩꯇꯕ, ꯌꯥꯎꯁꯦꯟꯕ ꯂꯩꯇꯕ ꯌꯥꯎꯒꯨꯝꯅ ꯑꯋꯥꯕ ꯇꯥꯕ ꯑꯃꯁꯨꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕ ꯑꯣꯏꯔꯝꯃꯤ. ꯄꯥꯡꯕꯤꯅꯕ ꯂꯩꯇꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ.
ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯦ ꯂꯩꯁꯦꯝꯕꯤ ꯏꯁꯣꯔꯅ ꯄꯥꯡꯕꯤꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯗ ꯄꯥꯡꯒꯗꯧꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯥꯡꯕꯤꯒꯗꯧꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏ ꯂꯧ ꯂꯣꯛꯀꯗꯕꯗꯤ ꯌꯥꯝꯃꯤ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯊꯥꯖꯕꯁꯤꯡ ꯂꯧ ꯂꯣꯛꯀꯗꯕꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯒꯗꯕ ꯃꯤꯗꯤ ꯌꯥꯝꯗꯦ ꯃꯌꯥꯝ ꯂꯧ ꯄꯨꯝꯅꯃꯛ ꯃꯨꯜꯂꯒ ꯂꯧ ꯈꯥꯎꯒꯗꯕ ꯃꯤ ꯂꯤꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯃꯇꯝꯗ ꯂꯧꯁꯤꯡ ꯑꯗꯣ ꯐꯨꯊꯔꯒꯗꯤ ꯃꯈꯥꯗ ꯂꯣꯏ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯉꯛꯇ ꯆꯪꯉꯒꯗꯤ ꯂꯧ ꯈꯥꯎꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯧ ꯐꯖ ꯐꯖꯕ ꯂꯧ ꯀꯌꯥ ꯐꯧ ꯃꯔꯨ ꯀꯌꯥ ꯀꯌꯥ ꯂꯩꯕꯥꯛꯇ ꯇꯥꯔꯒ ꯎꯆꯦꯛꯁꯤꯡꯅ ꯈꯨꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯔꯣꯛꯐꯝꯗ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯊꯥꯕꯤꯔꯛꯅꯕ ꯅꯈꯣꯏꯒꯤ ꯂꯧꯔꯣꯛ ꯃꯄꯨꯗ ꯍꯥꯏꯖꯧ ꯃꯌꯥꯝ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯐꯣꯡꯗꯣꯛꯄ ꯍꯦꯟꯅ ꯍꯦꯟꯅ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯌꯥꯝ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯜꯂꯤꯕꯅꯤꯀꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯄꯥꯕ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯄꯥꯕꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯨꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯦ ꯄꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯦꯞ ꯑꯃꯈꯛ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯤ ꯕꯥꯏꯕꯜ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯌꯨ ꯑꯗꯨꯗ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯁꯤꯒꯤ ꯕꯪꯒꯥꯂꯤ ꯃꯌꯦꯛꯅ ꯏꯕꯁꯤꯗ ꯍꯣꯂꯤ ꯕꯥꯏꯕꯜ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯣꯏꯅ ꯑꯗꯣꯝ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯒꯁꯨ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯄꯥꯕꯤꯌꯨ ꯄꯥꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯤꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯁꯨ ꯄꯥꯔꯒꯦꯀꯣ ꯖꯤꯁꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡ ꯖꯤꯁꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯅꯤꯡꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯃꯦꯔꯤ ꯀꯣ ꯃꯌꯥꯝ ꯃꯦꯔꯤ ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯎꯅ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯃꯁꯨꯡ ꯅꯅꯥꯎꯁꯤꯡꯅ ꯅꯉꯣꯟꯗ ꯋꯥ ꯍꯥꯏꯅꯤꯡꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯈꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯂꯣꯝꯗ ꯌꯦꯡꯕꯤꯔꯤꯕ ꯊꯥꯖꯔꯛꯀꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯣꯝꯗꯅꯤ ꯑꯗꯣꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯠ ꯇꯤꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯃꯈꯣꯏ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯤ ꯃꯔꯝꯗꯤ ꯁꯔꯒꯗ ꯂꯩꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯅꯤꯡꯕ ꯇꯧꯕ ꯃꯤ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯋꯥꯔꯗꯁ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯚꯤꯡ ꯒꯣꯗꯀꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ 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 ꯑꯣꯖꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯃꯌꯥꯝ ꯑꯁꯥꯡꯕꯤ ꯆꯅꯨ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ ꯑꯁꯥꯡꯕꯤ ꯆꯅꯨ ꯏꯆꯦ ꯏꯃꯥ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯏꯃꯣ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯏꯃꯣ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯖꯨꯂꯤ ꯍꯥꯏꯕ ꯑꯁꯤꯅ ꯔꯥꯁꯤꯒꯤ ꯋꯥꯔꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯔꯥꯁꯤꯒꯤ ꯋꯥꯍꯩ ꯅꯠꯇꯦ ꯁꯤꯁꯇꯔ ꯏꯆꯦ ꯖꯨꯂꯤ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯃꯄꯨꯒꯤ ꯂꯩꯁꯦꯝꯕꯤꯔꯛꯄ ꯅꯨꯃꯤꯠꯄꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯅꯤ ꯑꯗꯣꯝꯁꯨ ꯑꯃꯨꯛꯇꯪ ꯄꯥꯔꯒ ꯌꯦꯡꯕꯤꯌꯨ ꯔꯥꯁꯤꯒꯤ ꯋꯥꯈꯜ ꯀꯣꯛꯈ꯭ꯔꯒꯅꯤꯀꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯂꯩꯕꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯃꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯃꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯋꯤꯜꯁꯟ ꯇꯔꯟꯕꯨꯜ ꯍꯥꯏꯕꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯦꯜꯂꯣ ꯁꯔ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯦꯟꯗ꯭ꯔꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯖꯥ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯟꯗ꯭ꯔꯤꯌꯨ ꯃꯥꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯑꯁꯤ ꯆꯍꯤ 10 ꯍꯦꯜꯂꯕꯅꯤ ꯏꯁꯣꯔꯅ ꯄꯨꯡꯐ ꯐꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯟꯗ꯭ꯔꯤꯌꯨ ꯃꯍꯥꯛꯀꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕꯗꯣ ꯄꯥꯊꯣꯛꯈ꯭ꯔꯕ ꯃꯇꯤꯛ ꯂꯩꯕ ꯏꯄꯥꯒꯤ ꯋꯥꯍꯩ
ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕ ꯑꯅꯥꯕ ꯃꯈꯜ ꯄꯨꯝꯅꯃꯛ ꯐꯍꯟꯕꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯤꯗꯨꯅ ꯍꯤꯡꯒꯠꯄ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯅꯥꯖꯔꯠꯀꯤ ꯖꯤꯁꯨꯅ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯑꯅꯥꯕꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯜꯗꯒꯤ ꯖꯦꯍꯣꯕꯥ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯗꯒꯤ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯟꯗ꯭ꯔꯌꯨꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯗꯤꯄ꯭ꯔꯦꯁꯟꯗꯣ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯍꯧꯖꯤꯛ ꯂꯥꯏꯞ ꯊꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯃꯤꯀꯤ ꯆꯦꯟ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯤꯀꯤ ꯆꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯦꯟꯗ꯭ꯔꯌꯨ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯦꯟꯗ꯭ꯔꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯃꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯃꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯗꯨꯃꯛ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯌꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯔꯨꯕꯝ ꯕꯨꯙꯆꯟꯗ꯭ꯔ ꯍꯥꯏꯕꯀꯣ ꯏꯌꯥꯝꯕ ꯂꯨꯛꯀꯤ ꯑꯁꯤꯕ ꯂꯩꯕ ꯃꯐꯝꯗ ꯂꯪꯖꯥ ꯄꯨꯂꯞ ꯂꯩꯕꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯑꯩ ꯃꯇꯝꯁꯦ ꯂꯩꯔꯒꯗꯤ ꯑꯩ ꯄꯥꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯔꯤꯇꯤꯌꯥ ꯁꯦ ꯂꯥꯎꯁꯦ ꯃꯇꯝꯁꯦ ꯂꯩꯔꯒꯗꯤ ꯑꯦꯟꯗ꯭ꯔꯌꯨ ꯕꯨꯙꯆꯟꯗ꯭ꯔ ꯑꯩꯗꯣ ꯄꯥꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯔꯣ ꯃꯤ ꯂꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯖꯦꯠ ꯀꯦ ꯌꯨꯅꯤꯁ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯖꯦꯠ ꯀꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯇꯔꯦꯠꯈꯛ ꯄꯤꯔꯣ ꯏꯃꯨꯡ ꯑꯗꯨꯃꯛ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯖꯦꯠ ꯀꯦ ꯌꯨꯅꯥꯏꯁ ꯍꯥꯏꯕꯀꯣ ꯊꯥꯒꯠꯆꯔꯤ ꯀꯟꯕꯤꯌꯨ ꯃꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯑꯗꯣꯝꯒꯤ ꯌꯨꯝ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯅꯅꯥꯎ ꯀꯕ꯭ꯔꯥꯕꯝ ꯍꯥꯏꯕꯀꯣ ꯅꯅꯥꯎ ꯀꯕ꯭ꯔꯥꯕꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯂꯂꯤꯇꯥ ꯃꯨꯇꯨꯝ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯕꯨ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯌꯨ ꯄ꯭ꯂꯤꯖ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ ꯑꯩꯈꯣꯏꯒꯤ ꯂꯂꯤꯇꯥ ꯃꯨꯇꯨꯝ ꯑꯗꯣꯝꯅ ꯏꯁꯣꯔꯗꯒꯤ ꯅꯤꯔꯤꯕ ꯄ꯭ꯔꯦꯌꯔ ꯑꯗꯣ ꯏꯁꯣꯔꯅ ꯊꯨꯡꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤꯒ ꯅꯅꯥꯎ ꯀꯕ꯭ꯔꯥꯕꯝ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯅ ꯅꯪꯒꯤ ꯈꯨꯖꯤꯟꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯥꯏꯚ ꯊꯥꯔꯅꯤ ꯍꯥꯏꯅ ꯃꯦꯀꯞ ꯇꯧꯔꯒ ꯃꯄꯥꯟ ꯊꯣꯡꯗ ꯐꯖꯔꯒ ꯃꯅꯨꯡ ꯊꯣꯡꯗ ꯏꯍꯣ ꯍꯣꯕꯒꯤ ꯑꯗꯣ ꯊꯥꯗꯣꯛꯆꯔꯦ ꯑꯗꯨꯒ ꯑꯣꯖꯥꯗ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯖꯔꯒ ꯍꯨꯃꯥꯡ ꯃꯃꯜꯅ ꯄꯩꯁా ꯇꯥꯜꯂꯒ ꯍꯤꯡꯖꯩ ꯑꯣꯖꯥ ꯀꯦꯔꯒ ꯃꯦꯀꯞ ꯇꯧꯔꯒ ꯊꯥꯗꯔꯛꯄꯒꯤ ꯄꯩꯁା ꯃꯆꯨꯝ ꯆꯥꯗꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯍꯖꯤꯔꯥ ꯁꯨꯕ ꯃꯤꯗꯣ ꯑꯗꯨꯒ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯖꯤꯔꯥ ꯁꯨꯔꯤꯕ ꯃꯤꯗꯨꯒꯤ ꯈꯨꯖꯤꯟꯗꯣ ꯅꯦꯜ ꯄꯣꯂꯤꯁ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯐꯖꯕ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗꯣ ꯐꯖꯒꯗꯧꯕꯅꯤ ꯑꯗꯣꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯗꯨꯛ ꯄꯥꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯌꯦꯡꯕꯤꯗꯗꯅ ꯈꯨꯖꯤꯟ ꯌꯦꯡꯉꯝꯃꯤꯗꯨꯕꯨ ꯑꯗꯣꯝꯒꯤ ꯃꯥꯏꯟꯗꯣ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯖꯔꯦ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯖꯤꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯧꯕꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯑꯩꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯒꯤꯅꯤꯀꯣ ꯑꯩꯅ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯕꯁꯦ ꯑꯩ ꯄꯥꯔꯔꯣꯏꯁꯤꯔꯥ ꯑꯩꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯔꯛꯄ ꯃꯇꯝꯗ ꯈꯨꯖꯤꯟ ꯐꯨꯔꯤꯠ ꯃꯥꯏ ꯌꯦꯡꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯀꯣ ꯇꯧꯔꯤꯕꯁꯦ ꯗ꯭ꯔꯃꯥ ꯅꯠꯇꯦ ꯂꯤꯂꯥ ꯁꯥꯟꯅꯕ ꯅꯠꯇꯦ ꯃꯦꯀꯞ ꯇꯧꯔꯒ ꯔꯤꯜ ꯁꯦꯝꯃꯤ ꯅꯠꯇꯦꯀꯣ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯔꯥꯁꯤ ꯄꯥꯔꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯉꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯀꯔꯤꯅꯣ ꯑꯆꯨꯝꯕꯗꯣ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯀꯦꯝ ꯗꯤꯁꯅꯥ ꯍꯥꯏꯕꯀꯣ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯅꯤꯇꯥ ꯁꯔꯣꯖ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯜꯂꯣ ꯁꯥꯔ ꯑꯗꯨꯒ ꯑꯀꯦꯝ ꯗꯥꯏꯅꯥ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ
ꯃꯅꯤꯡꯉꯥꯟꯕ ꯕꯤꯗꯥꯜ ꯑꯣꯖꯥ ꯑꯩꯒꯤ ꯏꯃꯥꯒꯤ ꯊꯕꯛ ꯅꯥꯕ ꯁꯥꯕ ꯇꯧꯏ ꯑꯗꯣ ꯑꯗꯨꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯃꯅꯤꯡꯉꯥꯟꯕ ꯕꯤꯗꯥꯜ ꯑꯣꯖꯥꯒꯤ ꯏꯃꯥꯒꯤ ꯊꯕꯛ ꯅꯥꯕ ꯑꯃꯁꯨꯡ ꯁꯥꯕ ꯇꯧꯔꯤꯕꯗꯣ ꯄꯥꯊꯣꯛꯆꯈ꯭ꯔꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯏꯄꯥꯒꯤ ꯋꯥꯍꯩꯅ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯄꯨꯛ ꯊꯕꯥꯛ ꯅꯥꯕ ꯑꯃꯁꯨꯡ ꯁꯥꯕ ꯇꯧꯕꯗꯣ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯍꯔꯤꯄ꯭ꯔꯤꯌꯥ ꯀꯀꯥ ꯑꯩꯒꯤ ꯃꯃꯥ ONGCꯗ ꯅꯠꯇꯦ ꯁꯣꯔꯤ ONGC ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯀꯀꯥ ꯑꯩꯒꯤ ꯃꯃꯥ GNRCꯗ ICUꯗ ꯂꯩꯔꯤ ꯀꯣꯛ 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 ꯍꯪꯕꯅꯦ KOK ꯀꯣꯛ HANG ꯍꯪ BANE ꯍꯪꯕꯅꯦ ꯋꯥꯈꯜꯀ ꯍꯦꯟꯅ ꯂꯥꯛꯇ꯭ꯔꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯍꯔꯤꯄ꯭ꯔꯤꯌꯥ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯀꯣꯛꯀꯤ ꯑꯅꯥꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯆꯩꯅꯥ ꯈꯥꯡꯈꯤꯕ ꯏꯄꯥꯅ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯑꯗꯣꯝꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯃꯤꯀꯨꯞꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯍꯟꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯂꯣꯏꯗꯥꯝ ꯗꯦꯕꯤ ꯂꯣꯏꯗꯥꯝ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯑꯗꯣꯝꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯆꯟꯆꯟ ꯍꯥꯏꯕꯀꯣ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯔꯟꯖꯤꯇꯥ ꯀꯧꯏ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯆꯟꯆꯟ ꯏꯆꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗꯕ꯭ꯔꯥ ꯁꯤꯁꯇꯔ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯏꯆꯦꯁꯨ ꯏꯆꯟ ꯆꯟꯕꯅꯤꯅ ꯁꯤꯁꯇꯔꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯁꯤꯁꯇꯔꯒꯤ ꯐꯦꯃꯤꯂꯤꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯠꯇꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯗ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯖꯕꯤꯌꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯄꯤꯌꯨ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯤꯟꯗꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯊꯣꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯔꯔꯣꯏꯕꯣ ꯑꯩꯁꯦ ꯁꯤꯔꯗ꯭ꯔꯅꯦ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯤꯡꯉꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯆꯤꯡꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯗꯣꯝꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄꯤꯒꯅꯨ ꯑꯗꯣꯝꯅ ꯐꯖꯅ ꯈꯪꯅꯕꯒꯤꯅꯤꯀꯣ ꯑꯩꯅ ꯆꯤꯟꯗꯒꯤ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯀꯗꯧꯕꯗꯤ ꯑꯗꯣꯝ ナꯕ ꯇꯥꯔꯒꯁꯨ ꯑꯩ ꯁꯣꯏꯗꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯐꯍꯟꯕꯤꯔꯅꯤ ꯑꯩ ꯐꯔꯦ ꯍꯥꯏꯕꯤꯌꯨ ꯄꯩꯁꯥ ꯂꯨꯄꯥ ꯋꯥꯔꯒꯁꯨ ꯁꯣꯏꯗꯅ ꯏꯄꯥꯅ ꯂꯝꯕꯤ ꯃꯌꯥꯝ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯅ ꯂꯝꯕꯤ ꯆꯠꯀꯗꯕ ꯑꯣꯏꯔꯒꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯊꯥꯖꯕꯤꯌꯨ ꯑꯗꯣ ꯑꯣꯏꯊꯣꯔꯛꯀꯅꯤꯀோ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯂꯨꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯁ꯭ꯔꯥꯞ ꯇꯧꯒꯅꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯑꯀꯥꯝ ꯄꯦꯠꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯣ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤꯗꯤ ꯑꯐꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯛꯇ ꯊꯣꯛꯄꯤꯌꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯁꯥꯎꯅꯤꯡꯕ ꯑꯗꯣꯝꯅ ꯁꯥꯎꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯧꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯖꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕꯁꯤꯡꯅ ꯁ꯭ꯔꯥꯞ ꯇꯧꯕ ꯁꯤꯖꯈ꯭ꯔꯣꯅꯦ ꯑꯗꯨ ꯇꯧꯈ꯭ꯔꯣꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨꯀꯣ ꯔꯤꯇꯦꯛ ꯁꯤ ꯂꯥꯎꯁꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯔꯥꯅꯤꯕꯂꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯅꯤꯀꯣ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯂꯤꯟꯊꯣꯏ ꯂꯩꯃꯄꯣꯛꯄꯝ ꯀꯀꯥ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯏꯁꯣꯔꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯁꯣꯔꯁꯨ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯏꯑꯦ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯕꯥꯏꯕꯜ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯕꯥꯏꯕꯜꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒꯁꯨ ꯍꯥꯡꯗꯣꯛꯑꯒ ꯄꯥꯕꯤꯌꯨ ꯂꯤꯟꯊꯣꯏ ꯂꯩꯃꯄꯣꯛꯄꯝ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯉꯁꯤꯁꯨ ꯂꯣꯏꯅꯔꯤꯕ ꯏꯃꯥꯅꯨꯋꯦꯜꯒꯤ ꯃꯇꯤꯛ ꯂꯩꯕ ꯏꯄꯥꯒꯤ ꯄꯥꯊꯣꯛꯈ꯭ꯔꯕ ꯋꯥꯍꯩ ꯑꯗꯨꯒ ꯎꯕꯤꯔꯤꯕ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯐꯍꯟꯕ ꯚꯨꯠ ꯆꯪꯕ ꯃꯤ ꯇꯥꯟꯊꯣꯛꯄ ꯖꯤꯁꯨꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯅ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯑꯗꯨ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯗ ꯏꯁꯣꯔꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯕ꯭ꯂꯦꯁꯤꯡꯗꯣ ꯑꯗꯣꯝꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ
ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯃꯌꯥꯝ ꯇꯝꯐꯥꯁꯅꯥ ꯀꯣꯏꯔꯣꯝ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯝꯐꯥꯁꯅꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯏꯃꯥ ꯑꯩꯗꯤ ꯖꯦꯔꯣꯅꯤ ꯑꯩꯗꯤ ꯁꯨꯏꯅꯣꯅꯤ ꯑꯩꯒꯤ ꯑꯐꯕ ꯑꯩꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯤ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯇꯣꯜꯂꯤ ꯇꯁꯦꯡꯅ ꯑꯩ ꯇꯣꯜꯂꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯍꯟꯕꯤꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯊꯃꯣꯏꯁꯦ ꯌꯦꯡꯉꯦ ꯑꯩꯒꯤ ꯊꯃꯣꯏ ꯏꯄꯥꯕꯨ ꯑꯩꯅ ꯏꯄꯥꯒꯤ ꯃꯆꯥ ꯑꯃꯗ ꯂꯥꯜꯂꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯈꯤꯕ ꯅꯥꯈꯤꯕ ꯏꯄꯥ ꯍꯥꯏꯗꯨꯅ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯕ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯗꯨꯅ ꯍꯜꯂꯛꯑꯕ ꯑꯩꯕꯨ ꯏꯄꯥꯅ ꯀꯟꯕꯤꯔꯛꯄꯅꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯕꯤꯌꯨ ꯊꯥꯖꯔꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯍꯥꯏꯖꯅꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯈꯥꯝ ꯗꯥꯏꯅꯥ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯕꯤꯌꯨ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯀꯥꯝ ꯗꯥꯏꯅꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯁꯤꯁꯇꯔ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯤꯕꯗꯣ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯇꯥꯕꯤꯕꯒꯤ ꯃꯔꯝꯅ ꯏꯄꯥꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯑꯗꯣꯝꯅ ꯊꯥꯖꯗꯨꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯖꯦꯍꯣꯕꯥ ꯏꯄꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯥꯏꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯀꯤ ꯄꯥꯡꯒꯜꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗꯒꯤ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯔꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯅꯥꯖꯔꯠꯀꯤ ꯏꯄꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯅ ꯐꯔꯛꯄ ꯑꯣꯏꯁꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯃꯥꯗ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯆꯤꯟꯗꯨꯡ ꯏꯜꯂꯛꯄ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯅꯥꯖꯔꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯁꯂꯥꯝ ꯆꯥꯎꯕ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯂꯦꯂꯨꯌꯥ ꯇꯝꯐꯥꯁꯅꯥ ꯈꯣꯏꯔꯣꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯏꯃꯥ ꯇꯝꯐꯥꯁꯅꯥ ꯏꯃꯥ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯒꯅꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯊꯥꯖꯔꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕꯅ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏ ꯀꯔꯝꯅ ꯈ꯭ꯔꯤꯁꯇꯗꯒꯤ ꯄꯨꯊꯣꯛꯁꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯃꯤꯡꯁꯦꯜ ꯈꯥꯡꯉꯨ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯑꯋꯥꯕꯅ ꯂꯥꯏꯔꯕꯅ ꯑꯅꯥꯕꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯂꯥꯛꯀꯅꯤ ꯃꯤꯅ ꯉꯥꯡꯕꯤꯔꯛꯄꯅ ꯀꯤꯍꯜꯂꯛꯄꯅ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯐꯥꯎꯕ ꯈꯥꯡꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯗꯤ ꯇꯝꯊꯤꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕꯤꯒꯅꯨ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯍꯟꯕꯤꯔꯤ ꯃꯌꯥꯝ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯊꯥꯒꯠꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯦ ꯀꯔꯤꯒꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯁꯤꯔꯣꯏ ꯃꯁꯤ ꯏꯄꯥꯒꯤ ꯋꯥꯍꯩꯅꯤ ꯑꯩꯕꯨ ꯊꯥꯖꯕ ꯍꯤꯡꯂꯤꯕ ꯈꯨꯗꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯔꯔꯣꯏ ꯅꯍꯥꯛꯅ ꯃꯁꯤ ꯊꯥꯖꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯏꯃꯥꯁꯤꯡ ꯄꯥꯕꯨꯡꯁꯤꯡ ꯏꯆꯟꯁꯤꯡ ꯏꯆꯦꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁ꯭ꯋꯔꯒꯗꯨꯠ ꯂꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯩꯒꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯋꯥꯈꯤꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯣꯟꯊꯤ ꯆꯥꯈꯤꯕ ꯆꯩꯅꯥ ꯈꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯔꯦ ꯉꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯄꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯅ ꯊꯜꯂꯕ ꯍꯛꯆꯥꯡ ꯑꯁꯦ ꯔꯨꯄꯥꯟꯇꯔꯤꯠ ꯇꯧꯍꯟꯕꯤꯗꯨꯅ ꯑꯅꯧꯕ ꯁꯔꯒꯒꯤ ꯍꯛꯆꯥꯡ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯔꯒꯗ ꯂꯩꯆꯤꯟꯅ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯦꯚꯟꯗ ꯄꯨꯈꯠꯄꯤꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯕ ꯅꯥꯔꯦ ꯋꯥꯔꯦ ꯀꯞꯄ ꯂꯩꯇꯕ ꯁꯦꯠꯅꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯎꯅꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯗꯒꯦ ꯃꯌꯥꯝ ꯑꯋꯥꯕ ꯍꯥꯏꯕ ꯂꯩꯔꯔꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗꯗꯤ ꯋꯥꯏꯀꯣ ꯃꯌꯥꯝ ꯈꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯑꯋꯥꯕꯅ ꯊꯜꯂꯤ ꯑꯩ ꯉꯥꯡꯖꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩ ꯃꯌꯥꯝ ꯆꯥꯡꯖꯦꯡꯁꯨ ꯀꯌꯥ ꯑꯃ ꯂꯩ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯆꯥꯡꯖꯦꯡꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜꯗ ꯅꯤꯡꯍꯟꯅꯕꯁꯨ ꯂꯥꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯄꯥꯅ ꯆꯣꯛꯊꯔꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤ ꯃꯌꯥꯝ ꯊꯥꯗꯣꯛꯄꯤꯗꯕ ꯃꯄꯨꯅꯤ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯟꯕꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯈꯥꯏꯗꯦ ꯃꯌꯥꯝ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ
ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯁꯥꯡꯕꯤ ꯆꯅꯨ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯁꯩꯇꯥꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯕꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯗꯤ ꯏꯁꯣꯔꯅ ꯀꯟꯕꯤ ꯍꯥꯏꯕꯅꯤꯀꯣ ꯀꯟꯕꯤ ꯑꯃꯦꯟ ꯌꯥꯝ ꯆꯨꯝꯃꯤ ꯁꯩꯇꯥꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯃꯌꯥꯝ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤꯅ ꯃꯥꯅ ꯁꯧꯒꯠꯂꯛꯄꯁꯦ 100 ꯗꯤꯒ꯭ꯔꯤ ꯁꯨꯔꯛꯄ ꯃꯇꯝꯗ ꯁꯧꯋꯤ ꯑꯗꯣ ꯏꯁꯤꯡꯁꯤꯅ ꯁꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗꯀꯣ ꯏꯁꯤꯡꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟ ꯐꯠꯇꯕꯁꯤꯡꯁꯦ ꯂꯣꯏꯅ ꯃꯔꯥꯡ ꯍꯧꯕꯅꯦꯕ ꯀꯩꯅꯣꯗꯤ ꯃꯥ ꯁꯤꯔꯝꯗꯥꯏ ꯌꯧꯕꯗꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯚꯨꯠ ꯆꯪꯕ ꯅꯨꯄꯥꯗꯨꯅ ꯚꯨꯠꯁꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯠ ꯅꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯠ ꯅꯩꯗꯣꯔꯦ ꯍꯥꯏꯁꯦ ꯈꯪꯕꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅꯗꯤ ꯁꯔꯒꯗ ꯀꯥꯕ ꯉꯝꯗꯦ ꯍꯦꯚꯟꯗ ꯆꯪꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯣꯛꯇ ꯄꯨꯊꯔꯒꯗꯤ ꯐꯖꯅ ꯑꯣꯠꯀꯦ ꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯌꯥꯝ ꯐꯖꯅ ꯑꯣꯠꯀꯦ ꯍꯥꯏꯕꯅ ꯈꯟꯕꯒꯤ ꯃꯔꯝꯅꯅꯤ ꯑꯗꯨꯒ ꯉꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯊꯥꯖꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯅꯣꯔꯣꯛꯇ ꯄꯨꯊꯔꯒꯗꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯐꯖꯅ ꯑꯣꯠꯀꯦ ꯅꯪ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯑꯍꯤꯡꯕ ꯏꯁꯣꯔ ꯈꯨꯔꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯅꯪ ꯅꯣꯔꯣꯛꯇ ꯀꯨꯝꯃꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯀꯔꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ ꯁꯨꯡꯊꯥ ꯊꯥꯗꯣ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯦꯗꯅꯀꯣ ꯑꯗꯣꯝꯅ ꯉꯁꯤ ꯄꯥꯞꯀꯤ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯣꯝ ꯅꯤꯡꯍꯟꯅꯒꯅꯨ ꯄꯥꯞ ꯆꯕꯨꯝ ꯀꯣꯛꯊꯣꯛꯄꯤꯅꯕꯅꯦ ꯖꯤꯁꯨꯅ ꯁꯔꯒꯗ ꯏꯄꯥ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯔꯤ ꯋꯥꯅꯣꯝꯕꯤꯔꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯥꯞꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯔꯣꯏ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡꯗꯒꯤ ꯑꯩꯈꯣই ꯅꯤꯡꯇꯝꯕ ꯄꯤꯔꯕꯅꯤ ꯃꯌꯥꯝ ꯄꯥꯞꯀꯤ ꯊꯕꯛ ꯑꯩꯈꯣই ꯇꯨꯀꯠꯆꯔꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯆꯤꯟꯊꯨꯡ ꯁꯣꯂꯣꯃꯤ ꯑꯣꯖꯥ ꯏꯆꯥꯅꯨꯄꯤꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯆꯤꯟꯊꯨꯡ ꯁꯣꯂꯣꯃꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄ꯭ꯔꯀꯟꯕꯤꯌꯨ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯈꯛꯇ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯕꯨꯁꯨ ꯏꯃꯥꯕꯨꯁꯨ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯏꯃꯥꯕꯨꯁꯨ ꯏꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣই ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯋꯥꯔꯜꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯌꯥꯝ ꯃꯤꯒꯤ ꯃꯆꯥꯅ ꯁꯤꯔꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯃꯆꯥ ꯑꯃꯅ ꯁꯤꯕꯗ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯀꯞꯄꯝꯒꯗꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯆꯦ ꯃꯆꯜꯅ ꯋꯥꯔꯝꯒꯗꯧꯕꯗꯣ ꯑꯩꯈꯣꯏꯗ ꯈꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯂꯩꯔꯝꯗꯦ ꯊꯃꯣꯏꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯔꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕꯁꯤꯡꯅꯗꯤ ꯈꯪꯉꯝꯃꯣꯏꯀꯣ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯣꯛ ꯈꯣꯡꯅ ꯀꯞꯀꯅꯤ ꯃꯌꯥꯝ ꯄꯥꯁꯇꯔ ꯑꯃꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯐꯨꯔꯝꯕ ꯄꯥꯁꯇꯔ ꯑꯃꯕꯨ ꯐꯨꯔꯝꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯎꯒꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯝꯗꯕ ꯑꯃꯅ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯛꯄ ꯃꯇꯝꯗ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯀꯞꯄꯅꯦ ꯑꯣꯖꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩꯕꯨ ꯂꯥꯟꯈ꯭ꯔꯦ ꯄꯥꯁꯇꯔ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯏꯄꯥ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯍꯥꯏꯕꯗꯣ ꯗꯥꯏꯔꯦꯛ ꯃꯤꯠꯅ ꯎꯈ꯭ꯔꯦ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯗꯥꯏꯗ ꯂꯩ ꯃꯌꯥꯝ ꯊꯃꯣꯏꯗ ꯂꯩꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯂꯤꯟꯊꯣꯏ ꯂꯩꯃꯄꯣꯛꯄꯝ ꯀꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯚꯔꯁꯅꯣ ꯀꯀꯥ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏ ꯂꯩꯃꯄꯣꯛꯄꯝ ꯀꯀꯥꯅ ꯄꯥꯖꯔꯤꯕꯁꯦ ꯃꯦꯊ꯭ꯌꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗꯣ ꯑꯅꯧꯕ ꯋꯥꯠꯂꯛꯅꯕꯗꯒꯤꯅꯤ ꯚꯔꯁ 9 ꯆꯦꯞꯇꯔ 8ꯀꯤ ꯚꯔꯁ 23ꯗ ꯄꯥꯖꯕꯅꯤ ꯖꯤꯁꯨꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ ꯑꯗꯨꯝ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗꯒꯤ ꯍꯥꯟꯅ ꯄꯥꯕ ꯍꯧꯕꯤꯌꯨꯀꯣ ꯂꯤꯟꯊꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯥꯎ ꯑꯁꯤꯗ ꯀꯣꯛꯄꯤꯕ ꯅꯨꯡꯁꯤꯕ ꯆꯥꯟꯕꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯖꯤꯁꯨꯅ ꯈꯥꯏꯗꯣꯛꯄ ꯅꯪꯒꯤ ꯃꯤꯒꯤ ꯍꯥꯏꯅ ꯍꯥꯏꯕ ꯐꯨꯅꯕ ꯈꯣꯠꯅꯕꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯀꯣ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯎ ꯏꯆꯟ ꯊꯥꯒꯠꯆꯔꯤ ꯇꯝꯐꯥꯁꯅꯥ ꯈꯣꯏꯔꯣꯝ ꯑꯣꯖꯥ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯍꯧꯋꯤ ꯐꯥꯎꯔꯒ ꯏꯁꯣꯔꯗꯁꯨ ꯀꯠꯆꯅꯕ ꯈꯜꯂꯤ ꯑꯗꯣ ꯌꯥꯗꯕꯅꯤꯅ ꯐꯥꯎꯗꯦ ꯀꯠꯆꯅꯕ ꯈꯜꯂꯤ ꯑꯗꯣ ꯐꯥꯎꯕ ꯌꯨꯝ ꯑꯃꯠꯇꯁꯨ ꯁꯦꯡꯅ ꯈꯟꯖꯩ ꯏꯄꯥ ꯏꯁꯣꯔꯅ
ipa ishorna ngamhanbiu ipadi ngamdaba leite haibako hoi ima ishorbu khurambiu ishorbu thajabiu ishorna punamak ishor yaningbagi matungina imagi awat apa punamak mensinbiba oisanu Andrew Rajkumar amen 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 haibirei thagachari sir Andrew Rajkumar oza ishorna punamak kanbiba amtuga nungsibagi ingthabagi ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯅꯉꯣꯟꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪ ꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯄꯩꯁꯥꯅ ꯂꯨꯄꯥꯅ ꯂꯟ ꯊꯨꯝꯅ ꯂꯩꯕ ꯐꯪꯗꯕ ꯍꯥꯏꯔꯤꯕ ꯁꯔꯒꯗꯒꯤ ꯍꯦꯕꯟꯗꯒꯤ ꯑꯣꯏꯕ ꯊꯧꯖꯥꯜꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯊꯦꯟꯊꯝ ꯖꯌꯥꯂꯛꯁꯃꯤ ꯍꯥꯏꯕꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯖꯥꯕꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯋꯥꯍꯩꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯊꯦꯟꯊꯦꯝ ꯖꯌꯂꯛꯁꯃꯤ ꯑꯗꯣꯝꯒꯤ ꯃꯊꯛꯇꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯈꯨꯗꯤꯡꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯕꯗ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯃꯇꯥꯡꯗ ꯈꯜꯂꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯁꯣꯟꯊꯩ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯃꯛꯇ ꯊꯣꯛꯄ ꯃꯇꯝꯗ ꯌꯨꯝ ꯍꯥꯏꯗꯨꯒ ꯂꯃꯛ ꯍꯥꯏꯗꯨꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯐꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯂꯩꯔꯁꯨ ꯊꯛꯅꯕ ꯂꯩꯔꯁꯨ ꯃꯌꯥꯝ ꯐꯅ ꯑꯩꯈꯣꯏꯅ ꯋꯥꯠꯇꯅꯕ ꯂꯩꯔꯒꯁꯨ ꯌꯨꯝ ꯍꯥꯏꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯃꯇꯝꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯏꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯃꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯕ ꯉꯝꯗ ꯃꯤ ꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯤ ꯑꯃ ꯍꯣꯡꯉꯒꯁꯨ ꯃꯤ ꯎꯔꯗ꯭ꯔꯥ ꯍꯥꯏꯅ ꯇꯨꯝꯃꯒꯁꯨ ꯇꯨꯝꯕ ꯍꯦꯛ ꯄꯦꯟꯗ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯌꯥ ꯀꯨꯏꯔꯕ ꯃꯇꯝꯅꯣꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯕꯤꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯄ꯭ꯔꯦꯌꯔ ꯅꯣꯡꯃ ꯈꯛꯇꯪ ꯅꯠꯇꯦ ꯄ꯭ꯔꯦꯌꯔ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯥꯎꯕꯤꯌꯨꯀꯣ ꯉꯁꯤ ꯐꯦꯁꯕꯨꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯏꯃꯥ ꯑꯃꯅ ꯀꯞꯄꯛꯄ ꯎꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪꯁꯨ ꯂꯥꯞꯄ ꯑꯣꯏꯕ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒ ꯀꯔꯝꯅꯁꯨ ꯃꯃꯥꯡꯗꯁꯨ ꯄꯥꯡꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤꯁꯨ ꯕꯣꯟꯇꯥꯔꯥꯄꯨꯔꯁꯤꯗꯒꯤꯁꯨ ꯆꯠꯂꯒ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯃꯇꯦꯡꯗꯨꯅꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯁꯂꯥꯝ ꯆꯥꯎꯕ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯣꯖꯥ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯖꯔꯒ ꯑꯩ ꯍꯔꯥꯎꯖꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯂꯥꯝ ꯆꯥꯎꯕ ꯑꯣꯖꯥꯕꯨꯁꯨ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯁꯣꯐꯤꯌꯥ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯁꯣꯐꯤꯌꯥ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯣꯐꯤꯌꯥ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯁꯤꯁꯇꯔꯕꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯅꯦꯜꯁꯟ ꯊꯥꯡꯖꯝ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡ ꯑꯃꯟ ꯀꯧꯋꯦ ꯑꯩ ꯆꯍꯤ 14ꯅꯤ ꯑꯩꯒꯤꯗꯃꯛꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯃꯟ ꯑꯗꯣꯝꯕꯨ ꯖꯤꯁꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯆꯁꯅꯨ ꯃꯈꯣꯏꯕꯨ ꯈꯥꯝꯒꯅꯨ ꯍꯥꯏꯕꯀꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯑꯗꯣꯝꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯐ꯭ꯌꯨꯆꯔ ꯃꯇꯝ ꯆꯨꯞꯄꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯊꯥꯒꯠꯄ ꯕꯥꯏꯕꯜ ꯄꯥꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯂꯩꯃ ꯑꯣꯖꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯨ ꯁꯩꯇꯥꯟꯒꯤ ꯃꯐꯝ ꯑꯃꯠꯇ ꯊꯝꯗꯅꯕ ꯑꯐꯕꯗ ꯑꯣꯏꯅꯕ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯁꯨ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯂꯩꯃ ꯑꯗꯣꯝ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯒꯗꯧꯕꯅꯣ ꯅꯪꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤꯗꯃꯛꯇ ꯏꯆꯦ ꯏꯃꯥ ꯏꯆꯟ ꯑꯗꯣꯝꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯖꯤꯁꯨꯅ ꯍꯥꯏꯗ꯭ꯔꯥ ꯂꯥꯡꯇꯛꯅꯒꯅꯨ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯉꯝꯂꯦ ꯑꯊꯦꯝꯕꯒꯤ ꯄꯥꯡꯒꯜꯕꯨ ꯉꯝꯈ꯭ꯔꯦ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯍꯟꯊꯒꯗꯧꯕꯅꯣ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯩꯔꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯔꯤ ꯑꯗꯣꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯕꯤꯒꯅꯤ ꯑꯗꯣꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯑꯗꯣꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯋꯥꯏ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯁꯔꯒꯗ ꯑꯗꯣꯝꯒꯤ ꯂꯨꯍꯨꯞ ꯆꯥꯎꯔꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯍꯔꯥꯎꯕꯤꯌꯨ ꯊꯥꯒꯠꯄꯤꯌꯨ
ꯑꯈꯨꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯃꯔꯝꯗꯤ ꯑꯂꯥꯎꯕꯗ ꯆꯠꯄ ꯂꯝꯕꯤ ꯑꯗꯣ ꯃꯤ ꯌꯥꯝ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯗꯣ ꯃꯥꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯋꯥꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯆꯞꯅ ꯆꯠꯁꯤ ꯃꯤꯒꯤ ꯈꯣꯟꯊꯤ ꯃꯤꯅ ꯉꯥꯡꯕꯤꯔꯛꯄ ꯇꯥꯔꯒ ꯆꯠꯁꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯏꯇꯤꯍꯥꯁꯤꯛ ꯍꯤꯁꯇꯣꯔꯤ ꯑꯣꯏꯅ ꯑꯃꯠꯇꯁꯨ ꯊꯣꯛꯇꯕ ꯍꯥꯏꯔꯤꯕ ꯏꯄꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯣꯝꯗ ꯎꯞꯄꯤꯒꯗꯧꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯑꯔꯨꯅꯥ ꯂꯩꯃ ꯖꯤꯁꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯗꯨꯒ ꯗꯥꯃꯨꯗꯔꯥ ꯍꯥꯏꯕꯀꯣ ꯄ꯭ꯂꯤꯖ ꯄ꯭ꯔꯦ ꯐꯣꯔ ꯃꯥꯏ ꯃꯦꯔꯦꯖ ꯃꯥꯏ ꯖꯣꯕ my brother's son Bamsi held my kids, me and my family salvation. Amen. Thank you. Haiduna haibire thagachari uja. Ishwarna matam chuppada loine bibo isanu. Yesu Krista ipa ishwarna adumgi family, adumgi imung manungbu matam chuppada adumgi imung manungda laiba miyoi sing punampu adumna nizariba prathana ado Prabhu Jisu na tungan bibo isanu. Ritik mi laisana. अदुगा मथन की कमेंट से चिथुंग सोलोमी ओजागी लाइव की प्रेयर से याम कानजे है को प्रेज द लॉर्ड आमेन थगचरी अखोगी इचे सोलोमी मतम चुपद कानबो इसनु अइना तौजरिबसी प्रभु जीसु ख्रिस्ता हाइदुना तसेंगना खंगजख्रे महाक से कनबीबगी मपुनी अखोइबु साउदबा अखोइना फत्रगा हेना नुंगसिबा हाइरिबा इपागी मिंगदो ओइथोक्तबा लेते निजौना अखोइदा पिबीगनी हाइबदो अदुगा नैखोइना अनाबगी मथक्ता खुद थंबदा फगनी हाइबा इपागी वाहे लिनसिंग पाइखतकनी ब्रिचिकसिंग नेटकनी हाइबा इपागी वाहे दो थमोइदा थमजरगा तौजबा प्रेयरनी थगचरी मथंगी कमेंट्सना लिंथोय लैमा पोकपम थैंक यू काका ईश्वरना बोर याम पिबीसनो आमेन हाइदुना हाइबिरे आमेन 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 ईश्वरना मतम चुपदा लोइना बिबो इसनो थगचरी मयाम ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯍꯟꯕꯤꯕ ꯂꯥꯏꯚ ꯊꯥꯍꯟꯕꯤꯕ ꯂꯥꯏꯚ ꯑꯁꯤꯗ ꯇꯧꯕꯤꯔꯛꯄꯒꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯗ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯁꯨꯞꯂꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯏꯖꯕꯁꯦ ꯃꯊꯧ ꯇꯥꯏꯀꯣ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯗꯨꯒ ꯍꯥꯏꯖꯕ ꯃꯇꯝꯗ ꯐꯪꯒꯅꯤ ꯈꯜꯂꯒ ꯍꯥꯏꯖꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯄꯥꯗꯒꯤ ꯄꯩꯁꯥ ꯃꯊꯧ ꯇꯥꯔꯛꯄ ꯑꯃ ꯅꯤꯕ ꯃꯇꯝꯗ ꯄꯤꯔꯛꯀꯅꯤ ꯁꯣꯏꯗꯅ ꯏꯄꯥꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯏꯄꯥꯗ ꯂꯩꯕꯗꯣ ꯑꯣꯏꯔꯒꯗꯤ ꯄꯤꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯏꯄꯥꯗ ꯂꯩꯇꯕꯗꯣ ꯍꯥꯏꯔꯨꯔꯒꯗꯤ ꯄꯤꯔꯛꯑꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯏꯄꯥꯗ ꯑꯩꯈꯣꯏꯅ ꯏꯄꯥꯅ ꯂꯩꯕ ꯄꯣꯠꯁꯤꯡꯗꯣ ꯄꯄꯥ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯌꯨ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗ ꯂꯩꯇꯕ ꯄꯣꯠ ꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯖꯤꯁꯨ ꯂꯩꯁꯦꯝꯕꯤ ꯃꯄꯨꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯂꯩꯌꯦꯕ ꯅꯤꯖꯧ ꯄꯤꯕꯤꯒꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯤꯖꯗ꯭ꯔꯤ ꯐꯥꯎꯕꯗ ꯍꯥꯏ ꯃꯌꯥꯝ ꯅꯤꯔꯣ ꯍꯥꯏꯕꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯔꯣꯏꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯐꯕ ꯈꯛꯇ ꯅꯠꯇꯦ ꯑꯗꯣꯝꯗ ꯃꯄꯥꯜ ꯅꯥꯏꯗꯕ ꯕ꯭ꯂꯦꯁꯤꯡꯁ ꯃꯄꯥꯜ ꯅꯥꯏꯗꯕ ꯏꯪꯊꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯍꯟꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎ ꯅꯥꯍꯟꯕ ꯑꯀꯤꯕ ꯄꯤꯔꯛꯄꯒꯤ ꯊꯋꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯅ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯍꯥꯏꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕꯤꯌꯨꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯏꯄꯥꯅ ꯐꯍꯟꯕꯤꯔꯦꯀꯣ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕ ꯂꯧꯊꯣꯛꯄꯤꯔꯦꯀꯣ ꯑꯩꯕꯨ ꯏꯄꯥꯅ ꯂꯣꯏꯅꯕꯤꯔꯦꯀꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯦꯀꯣ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯅꯆꯥꯅꯨꯄꯤꯅꯤꯀꯣ ꯏꯄꯥ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯅꯆꯥꯅꯨꯄꯥꯅꯤꯀꯣ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯦꯀꯣ ꯏꯄꯥ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯌꯤꯁꯨꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑब्ꯕꯥ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯆꯥ ꯗꯌꯥꯅꯟꯗꯁꯦ ꯏꯄꯥ ꯅꯥꯔꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯚꯨ ꯋꯥꯟꯊꯅ ꯇꯥꯅꯤ ꯏꯄꯥ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯂꯒ ꯋꯥꯟꯊꯅ ꯂꯩꯔꯝꯒꯅꯤ ꯅꯥꯔꯒ ꯀꯣꯛꯁꯦ ꯃꯝꯁꯤꯟꯅ ꯂꯩꯅꯤ ꯏꯄꯥ ꯃꯆꯥꯁꯦ ꯋꯥꯗꯅ ꯃꯥꯏꯕꯤ ꯀꯌꯥ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯨꯗꯅ ꯈ꯭ꯋꯥꯡꯗ ꯇꯥꯕꯤꯁ ꯈꯨꯗꯥꯡꯗ ꯇꯥꯕꯤꯁ ꯁꯤꯗꯨꯅ ꯏꯄꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯅꯆꯥꯅꯤ ꯄ꯭ꯔꯚꯨ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯃꯆꯥꯗ ꯋꯥꯔꯝꯕ ꯅꯥꯔꯝꯕ ꯂꯥꯡꯇꯛꯅꯔꯝꯕꯗꯣ ꯄ꯭ꯔꯚꯨ ꯏꯄꯥꯅ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ
वारब पोलुम पुरब चोक्थरब पुनमक अइंगोंदा लाउ अइना पोथाहनबिगे हाय प्रभु नाहक फंगजब मतमदा वाहंग पुनमक की पाउखुम फंगजरे इपा सर्ग नोरोक लेबरा मीना हाइनरिसे लेरमे इपा नाहक की सर्गना फंबाल ओइदा फंबी इपा एकोई सीरगा सेटना खाइनख्रबसिंग अदो अमुक उनरोइद्रा आइगी इमा इपादो इपाना हाय उनगनी अइबु थाजौ नोरोक अदो नखोई ताररोई नखोइना नोरोकता खमनुंग लेबाकता हेलदा तागदबगी महुत्ता जीशु ने ईश्वरगी मचानुपाना खांगदुना चटख्रे इपा थागतचरी ताइबंग पानबदे इपाबु खंगदब मी लेरी प्रभु मखोइदसु सोकपिउ अइसु यारमदे मसिगी लाइव असिदा लाइबा मयाम अमा इपा वर्ल्ड सिगा थाजब मयाम से इपा नंगबु यादब थी थीना ngangbasingse yangna ipana sokpi maramdi ekhoi norokta taradi ekhoi tamthiba awaba oirani hadina ipa ishor ngasigi live asida changbirakpa punamakki damakta haijari prabhu mekhoina anabagi haibiu imagi haibiu aigi thabak anabagi kok nabagi depression gi langtaknabagi hairibase prabhu nahakine ipa ishor yehova ipa nungsibagi mapu ingthabagi jubraj लानमी तेंगोलगी इपा यहोवा नाहकी नचानुपा जीसु ख्रिस्ट की मिंगदने इपा न लौथोकपिउ फतब पुनमगी इपा नाहक कनबिउ को नाहक न हाय ना जीसु न हाय नेखोइन निजद्रिंगैद नेखोइगी थमोइद करी लेई हाइब खंगी है अबा अदुगने इपा ईश्वर लाइबसे द हुजिक याउदबा अदुबु ngahak लेरगदि तागदौरिबा चिनबगी मरमना याउदबा तारगसु मैखोइगी थाजबगी मरमना मैखोइगी अना एक लांगतकनबसु लौथोकपिउ को इपा अदुगा इपा नुसीख्रब अखोइगी इरमदम मणिपुर पिख्रब लमदम अदुबु इपा मतिक लेबा इपागी मचासिंग इपा ईश्वर मगुन लेबा इरमदम निको मणिपुर से इपा स्पोर्ट्स सानरोय कया कया थोई इपा ईश्वर येंगबा मतमदसु यामना फजब लमदम से इपा अवाबा अनाबा लांगतकनबा सेटना खाइनबा लेहनबिगनु प्रभु अदुगा इपा रिलीफ केम हाइरिबा मफमदुदा खरनिगिदि याय अदुबु असुक सांगबा मतम से इपा angang kaya fazana laik tamba ngamdaduna ima kaya wana pabung kaya inaw kaya iyamba kaya iche kaya waduna relief camda leiribase aba ipana ne mekhoi thamoi bu phadabiu prabhu ai leiri nekhoi gi damakta waganu haibado haibiu ko ipa mekhoi gi awat punamak supinabiu ko ipa ishor nachana mekhoi da chatuna mateng pangba ngamjade aba adubu ipa nahakti mafam punamakta leibani nahakna mekhoi ware haiba matamda mekhoi gi awat punamak mensinbiu lambi ama natraga ama sinbiu thagachari ipa nachana taujari ba ipa gi thogal se nacha di zero ni prabhu aidi khwaidagi shon bani khwaidagi pangbani adubu ipa na thengna hanbiba phawhanbiba do nachana phongdok bibani ipa gi thogal he ne taujage kanagumba singna ingonda sauduna मादी धर्म संदुई मादी हाउगी लाइनिंगी हाइरगा सु मेखोइ बिसु कोकपिउ इपा मेखोइ बु इपाना सोकपा मतमदने मेखोइ मित्तगी पीतागनी प्रभु पास्टर फुरगा आई मंगाइरे हाइरंबा आइना कपतुना इपा आई बुंगाकपिउ जिसु हाथोकपिगनु हाइकिबदो अदुबु इपाना हातपदि लाइदना हेन थांगतपिबनी मरमदुना नचाना चैनल असिगी ममिंग कनबिबा मपु हाइबनी इपा कनबिबा मपुदी इपा जिसुनी अरान खुबम पिबिबा मपुदी इपा जिसुनी जीशु ख्रिस्ता हाइबगी ममिंगी अर्थदी अरान खुबम पिबिबा कनबिबा मपु हाइबनी मियोइबा नंगी दमक्ता शिव कना यावी नंगोंदा डिमांड म्याम तौरकनी नंगी दमक्ता शिव कना यावी यंगबिरिबा अदोम इचानुपा नंगना शिगदबगी महुता आई शिगे हाइबा यावब्रा हाउगी लाइनी हाइबदो जीशु ख्रिस्ता हाउगी मफमदा पोखिब्रा जीशु ख्रिस्ता कदाइदा पोई जीशु ख्रिस्ता दो कदाइदा पोखिगे जीशु ख्रिस्ता महक पोकपदगी चही मसिंग थिबा हाउगिबनी वर्ल्ड द ख्वाइदगी मिसिंग जाम्बा जीशु वर्ल्ड जाति पुनमकी मनुंगदा क्रिश्चियन थाजबसिंग लेरिबा करिगिनो जीशु ख्रिस्ता अखोइना उबदो हाउगी चिंगमीदा क्रिश्चियन निंगी हाइदुना चिंगमीगिनी हाइबा याब्रा यादे मयाम अखोइ पुनमकीनी हाइबदो अदुम खंगबिउ लाकदौरे जीशु ख्रिस्ता हाइबा जीशुना अदोमबु नुसी चिंगमीगिसुनी तमीगिसुनी अमेरिका गिसुनी पृथ्वीगी मी लेरिबा मियोइबगी दमक्ता कनबिबगी अमत्ता ngaireba mapudi jisuni कनबिदुना कनबिखिबगी मरमना हाइजरकपनी जिसु फंगलरमद्रगदे आई शिरमलगनी आई नाहन्ना सिदुना सोरा सोंदुना आई लई हाइबा कावरमगनी अदुबु जिसुना आइबु कनबिरकपनी आइगे इचासिंबु कनबिरकपनी यंगपिरिबा अदोमबुसु कनबिबो ओइसनु मतम चुप्पगी ओइना मयाम अखोइ इपागी अदुगा अरोइबदा कइगुम अमतंग हाइजरमगे कनबिउ मपु हाइना आइना सेमजरिबा चैनल से मयाम अखोइ मयामदा उथोक्सी अखोइ मयामदा उथोकमिनसी मरमदी जीशु ख्रिस्टना हाइ नखोइ थाजरबा मयाम से पुल्लगने जीशुगी हक्चांग कयात अम ओइ अैगी खुदसिना अैदी खुदनिना अैसी अैगी मिट नतबनिना अैदी हक्चांगी नते हाइबा यादे
ꯑꯆꯧꯕ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯏꯅꯥ ꯈꯨꯟꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯑꯃꯠꯇ ꯑꯣꯏ ꯃꯌꯥꯝ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯁꯦꯔꯥꯟꯅꯅ ꯇꯥꯛꯊꯣꯛꯂꯛꯄ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯁꯤꯡꯅ ꯅꯠꯇꯕ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯇꯥꯛꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯇꯦꯁꯇꯤꯃꯣꯅꯤ ꯁꯥꯈꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯊꯣꯛꯆꯔꯛꯂꯤꯕꯁꯦ ꯑꯁꯤꯗ ꯑꯗꯣꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣꯝ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯔꯒꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕꯁꯨ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯩꯕꯤꯌꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯆꯔꯆ ꯀꯥꯕꯤꯌꯨ ꯑꯗꯨꯕꯨ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯃꯌꯥꯝ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯎꯠꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯕꯅꯤ ꯄꯩꯁꯥ ꯄꯥꯏꯗꯨꯅ ꯂꯩꯗꯨꯅ ꯅꯠꯇꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯒꯤ ꯅꯠꯇꯦ ꯀꯔꯤꯁꯨ ꯐꯪꯗꯦ ꯃꯌꯥꯝ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯖꯔꯒ ꯑꯩꯅ ꯇꯧꯖꯔꯛꯂꯤꯕꯁꯦ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯑꯗꯣꯝꯒ ꯂꯣꯏꯅꯗ꯭ꯔꯒꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯅꯕ ꯀꯌꯥꯁꯨ ꯂꯥꯛꯑꯝꯃꯤ ꯃꯌꯥꯝ ꯂꯣꯏꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯀꯟꯕꯤꯕ ꯌꯥꯎꯗꯅ ꯅꯧꯅ ꯄꯣꯛꯄ ꯌꯥꯎꯗꯅ ꯂꯣꯏꯅꯔꯝꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯀꯨꯏꯅ ꯉꯝꯈꯤꯗꯦ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯈꯤ ꯃꯌꯥꯝ ꯃꯔꯥꯜ ꯁꯤꯕ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯅ ꯊꯜꯂꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯑꯊꯣꯏꯕꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯑꯃꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯑꯗꯣꯝꯒꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯕꯁꯤꯡ ꯑꯣꯏꯗ꯭ꯔꯤꯕꯁꯤꯡ ꯌꯥꯎꯔꯒꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯄꯩꯁꯥ ꯐꯪꯅꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯩꯅ ꯌꯦꯡꯕꯤꯌꯨ ꯑꯋꯥꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯇꯕꯁꯨ ꯃꯌꯥꯝꯅꯤ ꯃꯌꯥꯝ ꯃꯇꯦꯛ ꯑꯩꯅ ꯊꯥꯒꯠꯂꯒ ꯄꯨꯝꯅꯃꯛ ꯂꯩꯒꯗ꯭ꯔꯥ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯋꯥꯏ ꯄꯤꯌꯨ ꯊꯥꯎ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯩ ꯄꯤꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯁꯨ ꯀꯌꯥꯝꯅꯤ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯕ ꯃꯔꯝꯗꯤ ꯅꯤꯖꯕ ꯄꯨꯝꯅꯃꯛꯇ ꯄꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯄꯤꯔꯒ ꯅꯨꯡꯉꯥꯏꯖꯕꯅꯤ ꯑꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕꯁꯦ ꯖꯤꯁꯨꯅ ꯁꯦ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯇꯥꯛꯆꯕꯅꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯤꯒꯤ ꯃꯃꯤꯠ ꯎꯍꯟꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯆꯦꯜꯂꯒ ꯄꯨꯝꯅꯃꯛꯇ ꯇꯝꯈꯤꯕꯗꯣ ꯑꯩꯕꯨ ꯁꯤꯔꯅꯤ ꯍꯥꯏꯕ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯃꯇꯝꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯤꯡꯉꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯇꯣꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯖꯤꯁꯨ ꯊꯥꯖꯕꯗꯤ ꯃꯤ ꯀꯟꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯆꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯑꯣꯏꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯖꯃꯤꯟꯅꯁꯤ ꯇꯧꯍꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯥꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜ ꯑꯗꯣꯝꯁꯤꯡꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ